Loyalam EE-PAO tabiriba khudingmapu Hidrom Susmitana ayuki pau pizari. Mafam ayambada mairagi rally Chatkhre. Army gi chief Dibadina aranba wafam phongdokiba asigi mayokta Cocomi nesenkiba Manipur Miyam gi rally ngarang numidan yawnlaba Miyam na saugatuna mai Pakna Chatkhre. Leibak asigi achauba thodang lauriba misak amana achumba pau amabu aranba wafamni phongdokiba asina Home amadi Defense Minister amadi Center asina lamdam asibu makhoina karamba mityengdi yengli haibadu mayek sengna uli. Maram aduna pendraba miyamna kholau kaya lauduna mafam kaya dalaiba ima evelsina rally asi chatuna yaningdaba utki. Manipur gi district ama oiriba Jiribam dasu rally asi saugatuna mafamduda leiba wakal manaba kanglup sina amata oina thoklaktuna rally asibu saugatki. Bengi thoksom isang kunaw kulawongi mayra paibina mayra rele sasari baje andaka army ship amana kondua ko wafam bon bomi yagde adegi moirang da hatri ba ko som da hatri ba yagde na khumapado adu akhoi ni yam pensade indiana gi army ama wairaga adu isang khai nai ba thawong do bado Manipur Miyam je Manipur ki maitai sing je India na halage na khanbra kari noma iman man baba tawi aduna masiguma thawong je tawi ga no akhoi yamna ring na singla iba kam jaba lamda masigi mioi ni शिक्षा की थबा से मोहन वटपिरानो मुसी जानना लाइमिनरसी हैना इमा माइरा पाइबी सिंह हाइजरी Union Cabinet mifamda language mangabu classical language thakta pukhatpada Manipuri lol yauraktre. Prime Minister Narendra Modi na mayai tangbal lodona ngarang pangthokpa Union Cabinet mifamda language mangabu classical language thakta pukhatpada Manipur gi lol yauraktre. Union Minister Aswini Vaishnav na phongdorapugi matung inna culture gi oiba top masak laijaba leibak asigi language asi pakthok chawthok hale haiduna Marathi, Pali, Prakrit Asami amadi Bengali lolbu lemjaningai oiba classical language category da challe haina phongdokre. Rajya Sabha gi MP Maharaj Sana Jawale Semba amadi Manipur gi lol ga mari leinaba lup singna Manipur gi lol asibu classical language ki thakta chalhanna bataksinduna laklabasu ngarang famkiba Union Cabinet mifamda classical gi thakta lol manga pukhalakpada Manipuri gi lol yauraktre. Nakalamaromda ngarang pangthokpa Union Cabinet mifamda language mangabu classical language thakta pukhatpada Manipur gi lol yauraktabada MP Lesemba Sana Jawbana pendaba amadi nungaitaba phongdokre. MP Sana Jawbana mahaki social media official Facebook page da thagalakiba post amada Union Cabinet na Asami, Bengali, Marathi, Pali, Prakrit pu classical language oina sakhanglaga Manipuri lol yauраktaba habasi ayhak tasengna thamoiso I. Ayhak na haukiba chahi mari manga asida Manipuri language pu classical status ta pukhatnaba kayarak hana hotnaduna lakhi. Political pressure amadi lobby watpana khudong saba asi manghawani. Mahakna makhatana hai ima lol oiriba Manipuri lol bu classical language oina sakhangnaba hotna khigani haike. MUG A block solon sinduna khongjang singkre. Manipur University of Culture gi maheroi singne University asigi administration block solon sinduna khongjang singkre. Haukhiba numit kharani gi mamangda Manipur University gi Culture gi guest faculty oina leriba oja singi regular tahanbiyo haina tongan ba democratic oiba khongjang singdona lakhiba gi saruk ama oina university asigi maheroi sing lairik tapi tambiba lab khibana maram oiraga maheroi singna chauna akaiba pire Oja singna taliba demand sing thabakta onthokpiyo amadi hauzik university asigi vice chancellor amadi oja singi marakta yanadriba sing wari sanaduna atubada yanaba puraktuna maheroi singbo hana gumna larik tapi tambinaba hotnadrabadi oja singi changsiliba khongjang asi maheroi singna su support tawgani amadi oja singi khongjang handoktriba fawa university asi mathok tawba yaroi haiduna university asigi admin block ta leriba BC Deputy Registrar Office Solon Sinduna Khongjang Sangsingibani
Manipur University of Culture gi maheroi singna University asigi administration block solon sinduna khongjing sensing kiba aduga mari leinana maheroi singna phongdorapagi matung ina University asigi oja singna taliba demand sing asi Vice Chancellor ga faminaduna atuba matamda yasinaba pura u hairi Paugi marak thatna loyalam EE-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Delhi da chatuna chayol ama khutang chara henbagi khongjang singsilagani madu fawa tabidrabadi Delhi da sizinabagi thawrang punamak loire hari Irang asina maram oiraga relief camp taleriba torbungi inmate sing chayol amagi manungda masa masagi manungda halle helagani haibagi thazaba Prime Minister na pidrabadi khongjang singsilagani haina torbung panchayat victim committee gi co-convener Moirang Them Roger Maitaina chekshinwa thamkhre Manipur Press Club ki Thangjing Hall pangthokpa paugi mifam amada wafam asi phongdokladuna mahakna makhatana hai Irang asina maram oiraga relief camp taleriba sing asi khudong chadaba kaya mayoknari relief camp taleriba singi ayuk amasung numidangi chara nong khangnaba asi natana ehenba karisu laite Lenga ki maikedi relief camp taleriba sing asida lupali sing amamam ngi senfam tangkak mari rakpi khrabamat laikre adubu imung amamam lupa lak amamam pigani haina lauthokiba adudi imung kayada pi khrabage habisi hangningai oiri Relief camp taleriba ayamba imung singdi senfam adu ngasi fawa fangwa laitre Relief camp taleriba mahairoi sangsingi mahai masing tamba amadi ana ayek yaurapa matamda chauna khudong chadaba mayoknari Punsi mahing asi tungi lambi karino khangdaba fibam amada lakle Prime Minister na Miyam asina acherpa thazaba thamlabasu Prime Minister na di Miyam bu khanbibagi mami taslaktre Maram aduna Miyam na thamliba thazaba asi manghandanaba Prime Minister na relief camp taleriba inmate sing asi masa masagi mayumda hanjil handuna lehelagani haibagi thazaba chayol amagi manungda PBU admaduna trabadi makal kayagi khongjang sensin bahuragani Committee asina Delhi da chatuna chayol amma khunthang chara henbagi khongjang jengsilagani madu fawada tabi drabadi Delhi da seasonabagi thawrang pumnamak loire Manipur gi Miyam nasu relief camp ta chengchak mateng pangwa lapagi mahutta Delhi da sizaba chatpagi achatman adu oina mateng pangbiu haina mahakna makhatana phongdokhi Army Chief DGP amadi Security Advisor pau faunaba ngamdrabara haina Cocomi student wing na phongdorakli Chatkhre Defense Dialogue lisingani kunmari haina mingthonduna October amada New Delhi da pangthokpa thoram amada India gi Army Chief General Upendra Dwivedi na Manipur da drone bombing gi thodok thokiba laite haina ngangkiba wafam adu Cocomi student front na condemn toropaga loinana statement adu kuki militant singbu support toba statement amani haina penda phongdorakli Cocomi student wingi media gi coordinator Sukam Vidyanandana Thadorokpa Cherol amada Manipur gi security advisor amadi DGP oiriba official anina Manipur da drone bombing thokiba thodokki matangda media da wafam kaya thamkhrabani Loinana national media sinba thungna thodok adugi wari sing sabab hakhraba fawada kupsilaga thamnanaba India gi army chief na drone bombing gi thodok thokiba leite haibasi angapa fawi Mahaki statement adu miyamna chamamnaba yaure security agency singa DGP amadi irang sigamari leinana Manipur gi law and order ngakliba unified command piriba security advisor gi marakta manadaba statement tharokpa amadi ngaihak oiba wafam sing thamlakpa asina Manipur miyambu apungba siba amadi karisu oidana khanbagi mami ama chauna tare Atopa wafam amane Manipur da Myanmar da gi chinku ki militant chama panchang silakre haina security advisor na media gi thongda miyambu mikup nahum singna leina ba phongdokhraba matung numit kharani leiraga adugumba wafam leite haina marai ani longdona miyambu chamhanakiba amadi apangwa sikibagi thodok miyamna thengnakre asigumba miyambu chamhanaba Statement ngahak leitana thoklapa asina chathariba lan asi India gi oina sarau lang tawduna chathaba proxy war amani haina lawdaba ngamloi India langa ki chapchaba khujil thorangni haibasi thokliba thodok amadi phongdorakliba statement asina mayek senghalle hairi Dr. Kalada Award pirakre Bangalore da leba VN Foundation na Dr. Chatkhre Kalada Indo-Spanish International Award lisingani kunmari pikre.
Manipur Press Club da pangthokpa award presentation cum felicitation ceremony da chief guest oikiba Rajya Sabha gi MP Ningthau Sana Jawale sembana mana adu pikibani. Mana asida certificate momento amadi lengyan fi yauke. Dr. Chatkhre Kalana Miyam gidamak leptana social work torakpa amadi awa ana taraba Miyam gidamak tamating pangbibagi damak mana asifanglakpani. Manipur gi ahanba heart ki operation tawangamba doctor ni Miyamna mahapu hero of the art haina khangnei. Doctor oiraba matungda Miyam gidamak tawba yaba thabak mayam ama leptana tawduna lakli hari. Paugi marak thatna loyalam EE-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Irang hek thokpaga nongmai lut tawkhre haibasi fajaba wara masidi lut tawba natte pithoki yauna pithoki bani haina Mega Chandrana phongdorakli. State asida irang hek thokpaga nongmai lut tawhanba asi maram chade masidi lut tawba natte government na supply tawbani haina MPCC ki president ke Mega Chandrana phongdokre. Ngarang AICC ki secretary Manipur in charge Christopher Tilak CLP gi luchingba o ibobi CWC gi member gai khangam hanagi minister sing amadi PCC gi member sing yauna pangthokiba paugi mifam aduda mahakna makha taraduna hai asigumba thodok asi malengi mafam amatada thoklamloi haukiba October anida non violence numit asida ukrulgi hunpung amadi hunfun khun ani gi marakta lamgi wahauda thokiba khatnai chanebagi thodok aduda MR personal ama yauna miyoi mari lekhidre kaya amana asok apan nangbadagi hospital da laikanari asigumba thodok asi MPCC na luna lawi Thodok asi lenga kinakong hana yaukrabani makhoi khangawdaba nate accident nate irang asi thokadore habasi ukrulgi district administration da pau pirabani che leirabani ayi beche pi khrabani masi state ke home department amadi lengak asina thosabadabadagi irang asi thokpani kanana thokhanbano intelligence fail oibagira home department asi pura fail oibagira Asuk yamlabat sophisticated arms sing lut tawkhiba haibasi fajaba wara masidi pithoke haina pithokhrabra haina sohanki paumi singa unaba aduda saruk yakiba CLP gi luchingba o ibobina hai ngarang union cabinet na yumlo nariba state Assamda Assamese amadi Bengalda Bengali lolbu India gi classical language da chanbagi ayaba pikhiba asi nungaiba fawi Manipuri lol asisu Miyam na classical language ta chalakani habigi thazaba lekhibani classical language ta chanabagi criteria su suna leiraba lol amasuni adubu aitai lol singna chalaga Manipuri lol na classical language ta chanba ngamlaktaba habisi nungaitaba fawi loinana mamangda Rajya Sabha gi MP nesu Parliament ki manung amasu mapanda lol asibu classical language ta chanaba phongdokiba kaya lekhrabani haike Manikanta Mutumna Mahesor Thongnazamda Memorandum Pisinkre Environmental activist Manikanta Mutumna Manipurda U Hinghanabagi certificate ama yaudaba taragadi lengak ki thabak changmada athingba thamba lengak na piba khudong saba amata phanghandaba amadi Manipur gi school kelasingda U thabagi hainabi thamlaga maheroi singda grace mark piba Manipur gi tampaki chief minister yauna MLA ni fuda memorandum pisinkraba matung Manipur gi house stamp phawa pikhatuna thabak oina pangthoknaba taksinkraba matung ngasi RPI A gi national secretary oiriba Maheshwar Thongnazamda Manikanta Mutunga unaduna memorandum ama pisinkre memorandum pisinbagi thoram aduda Maheshwar Thongnazamna phongdokibada ngasi aigi inakta yamna thona leiraba ireibak asibu kandaba yade haiduna khwaidagi maru oiriba environment ki lam asida naha ama oina khumang sausina changsileba misak amana engonda asigumba memorandum ama pisilakpa asi yamna nungaiba fawi Aihaksu mahakna tawriba thabak thoram asi mityeng yamna sana uzei ainasu yamna positive oina khanjaba inaw amakhakni asigumba yamna naha ama oina environment kanaba changsilakliba khongthang asi thaganingai ni hainasu phongdokhi MP Sana Jawbana nungaitaba phongdokre Union Cabinet na loan mga classical language oina nongna sakhangnaba warep lobada Manipur gi loan yawraktabadagi Rajya Sabha gi member leisemba Sana Jawbana nungaitaba phongdorakli MP Sana Jawbala sembana social media da thadurakpa post amana hai Union Cabinet na Assamese Bengali Marathi Pali amdi prakit lol asi nauna classical language ki status piduna sakhangnaba warep lobada Manipuri yawraktaba asi thamoi shokna nungaitaba fawi
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯑꯁꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯍꯟꯅꯕ ꯆꯍꯤ 4-5ꯒꯤ ꯃꯃꯥꯡꯗꯒꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯦꯁꯔ ꯋꯥꯠꯄ, ꯂꯣꯕꯤ ꯇꯧꯕꯗ ꯑꯃꯗꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯟ ꯆꯣꯡꯕ ꯋꯥꯠꯄꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯃꯥꯡꯖꯔꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ꯫ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯑꯁꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯁꯛꯈꯪꯅꯕ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯅꯁꯨ MP ꯁꯅꯥꯖꯥꯎꯕꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ ꯏ-ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯆꯌꯣꯜ ꯑꯃ ꯈꯣꯡꯊꯥꯡ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ, ꯃꯗꯨ ꯐꯥꯎꯕ ꯇꯥꯕꯤꯗ꯭ꯔꯕꯗꯤ ꯗꯦꯜꯂꯤꯗ ꯁꯤꯖꯤꯟꯅꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯀꯥꯟꯇ ꯃꯨꯇꯨꯝꯅ ꯃꯍꯦꯁꯣꯔ ꯊꯧꯅꯥꯖꯝꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯏꯔꯥꯡ ꯍꯦꯛ ꯊꯣꯛꯄꯒ ꯅꯣꯡꯃꯩ ꯂꯨꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯐꯖꯕ ꯋꯥꯔꯥ, ꯃꯁꯤꯗꯤ ꯂꯨꯠ ꯇꯧꯕ ꯅꯠꯇꯦ, ꯄꯤꯊꯣꯛꯀꯦ ꯌꯥꯎꯅ ꯄꯤꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯌꯨꯛꯀꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯤ꯫ ꯂꯣꯌꯥꯂꯝ ꯏ-ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫